Kukisingna mass recruitment Tenglopan district ki January 15 da tauri training set kadaba singna purakadaba polam singi list makada piriba sini toothbrush, black pen, black shirt, irujanaba polam, khongup, knife, Bible, torchlight na singba nongmada sangdaba yadaba polam sing puraga lao haibani training gi maramdi maitai khakta natana atopa purup singasu lan thokningai maram sauna laire aduna kuki nupa khudingmakna lan gi training satnanaba sem saw haibani kuki gi separate state demand tawriba asigi ayamba portion di Manipurgi naga taba mafam singdani maram aduna kuki singa maitai khakta natana naga sing yauna amuktada maitai naga animak lan sokna nawa ngamna nawa mawong da plan tawi India gi plan strategy na amani Kukisingna plan strategy na amani adubo haujuk phawbagi di India gi policy makada makoi satli upper hand lako matamda India na haibada Kukisingna yaraktabasu yai India government Myanmar sarkar gi ayaba yaudana more check post hanglaga Kukisingna sathok chasin tawba hohaliba amadi somda training tawba hawangadauriba asiga mari yamna lainai Sagayang region da PDF na control tawba ngamdriba se India government gi matengna control tawba ngamnanaba lalong yatpa horibani USIP article amagi matung inna Sagayang region amadi sin state sing sida humanitarian aid sing pinanaba USA na India da haikiba laikre am rebellion de humanitarian aid piba hairiba se kari kari polam no haidrasu adum khanglaba wafam ni sin state ti rebel kangbu na control tawi Sagayang region di rebel sing na control tawdri moregi border gate hangliba asina Sagayang region gi PDF amadi Kachin state ta laiba mioi sing amadi KIA sing da logistic support piba khakta natana san thaknanaba medicine gi polam sing su India dagi thazan bangam lagani Liangmai naga singi yum khara senapati da khanghodana thugai khiba Senapati gi Mariamai Ramkamai village ki manungda Liangmai land committee and the authority gi makada semgat sagatuna hundaduna laiba yum khara khanghodana khutta khulai afaba paiba mioi yauna kunja kharana laktuna village adu laiba yum khara amang ata thogan khrei Todo ado ngarang nungthil pung amamuk tarakpa ado aida Liangmai village leader sing laitabagi khudong chaba lauraga thokibani thodok thoklingai matamda Liangmai village leader makhai tamaida Liangmai people convention gi meeting yauri panba yawadi Liangmai land committee and authority na occupy tawriba lamda sariba yum sing ado unauthorized encroachment ni haiduna claim tawduna Mariamai Ramkamai village authority na eviction tawbina naba notice ultimatum mamang sahida NNCN GPRN gi order ama palladuna hai khiba laikre mafam ado dispute area oina leirakpani yamna ngakpadi senapati manungda NNCN GPRN yamna active oina thabak tawramba asini Nagaland NNCN faction kaya maming oina pallabada NNCN U NNCNR, NNCN GPRN, NNCN IM amadi NNCN K Manipur da NNCN IM khakta active oina operate tawbra hairaga atopa NNCN sing su sauna operate tawduna leiramba asini